Phougakchao Ikhai da Army ki barricade hayeng takthoklagani haina COCOMI laothokkhiba aduga leinana hayeng changshingadouriba Khongjang asida lamdam asigi ima sing amadi Meeyam sharuk yabinaba COCOMI Women Wing ki Convenor Ima Leirikleima appeal tourakli. Marak sida Phougakchao Ikhai da Army ki barricade sing laothoklagani Khongjang handokpipiyu haina IPR Minister Dr. Sapam Ranjan asu appeal tourakli. Ngasi Lamphel da leiba COCOMI ki temporary office ta takthoklagani paumi singa unaba amada COCOMI ki wafam ase phongdokladuna Ima Leirikleima hai Phougakchao Ikai da Indian Army na thamjiliba barricade sing lauthokkhinaba COCOMI na stat amadi center lengakta taksinkhiba leikhrabasu tasin usinadana leikhibadagi COCOMI na Meeyam ga leinana Army ki barricade ase takthokpagi waref laurakpani. Khongjang asi COCOMI khaktana tawgadabani haiba leite Meeyam ki support yaudrabadi COCOMI na pangthoke khaliba thabak asi maipangna pangthokpa ngamloi Khongjang asi lamdam asigi Meeyam gi tangai fadaba ama oibanina changshingadouriba Khongjang asida lamdam asida leiriba mama oibi sing amadi Meeyam na amata oina punsinduna sharuk yaminasi amaromda thamari phajilaklaba irang asina lamdam asida leiriba Meeyam khudingmak awa chaitheng piri Mayum makai mai takthoklagani leifam leitaduna relief camp ta jangjafam lauduna leiriba sing ase lengakna karamba matamda ne tana hingba phanghangadouribano leinana star amadi center lengakna karamba matamda irang asigi waroisin ama puraktuna Meeyam tangdu leitana hingba phanghangadouribano hainasu mahakna lengakta hanglakli lal loishandradi aikhoi gi purupse mutkhiba tare Numik khudingi lan tawdana leibase wabagi aroiba oire hayeng sidadi Manipur gi kaching koya da leiba ima isa punamak na sharuk yabiraga aikhoi gi phidam mama maitai aikhoi Manipur aikhoi gi phidam mama lawminasi punamak thopirakuna COCOMI khaknatana Manipur da leiba isa isu punamak thoraktana asok sharuk yabiyu haidana ikokno na COCOMI gi ima singna adudana tana ngasi ahlorba ima akhoina tumda sada arapa singman khakna salibase Ima kayasu awaban nangaba isa kayasu nangaba isa isu ahlaman punamak warabase handakti punamak puksel matawoina lepinaraga Manipur ima bitang dulay taba mapurok minasi punamak sharuk yabiyo hayengi pung taramatoida torbong banglayong minasi hayaga kokno na Meeyam da kuramja khara thengazo thegna akoi asi press meet ama gaujabaji akoi government ki side tagi appeal lama tawjaning bagi akoi ngasi press meet kaujabani hayeng tang taruk September ki tang taruk 2023 da akoi COCOMI ki plan ama propose tawraga leiba Phougakchao Ikai amasung torbunglamda army ki barricade Phougakchao haidana nahangi press briefing amasung asigi media channels yaubirakpa mayamdu government ki site ki appeal tawjari sigi propose sigi program si withdraw tawbinaba haidana government ki site ki appeal tawjari hojik barricades yamna nungaitana COCOMI na so haibiriba akogi barricade si ayambana zo akoi remove tawgrabani aduga yamna akoi praja kaya mayum thadoga torbung area dagi atopa jaga relief camps kay keda leiriba praja kaya so haugiba numit kharani sida masagi yum torbung da leiba akoigi maina chakhiba yaudaba aduga masagi yum du adum phajana leiriba jaga sing duda moi resettle tawraga moi almost approximately 700 kumba moi ji amok resettle tawraga leirabani aduna hayengi sigi program ji akoi government side ki amuk hanna appeal tawjari government na paikhat leiba security provisions, luga security steps, Meeyam government na daukhat leiba steps in Manipur ki praja pumnamak
loinana organizations punamak more in particular asi COCOMI na hairak pasigi apai government side ki appeal tawjari apai sigi Meeyam government ki side to get can haizraba Meeyam ji support tawbina baina makta appeal tawjari